Air India ki cabin crew ngan thoi amasung lamnon them singsan ki maphamda governor yauna lok kayana awaba phongdorakle Governor Ajoy Kumar Bhala National People's Party Sainik School Imphal Kangleipak Students Association All Manipur Muslim Students Organization Folks Koko minasingba lok kayana ngan thoi amasung lamnon them singsan laikhidabada awaba phongdoknarakle Maitai amadi kuki ki marakta yasenaba poraktringai Central Government Manipur da Anouba lengak sembagi apamba laite haina phongdorakhe Haukiba sahi 2023 ki May 3 dagi horakiba sahi ani henjelaklaba irang ase loisenabagi damak maitai amadi kuki singi marakta amu khanna amaga ki marakta thajanabagi mari da laktuna mahausa ki punsida henjelaktringai Manipur da Anouba Popular Government ama sembagi apamba Central lengak ki maphamda laite haina PTI na report tawrakle BJP ki source ta yumpham oiduna PTI na tawrakliba report asagi matungina Manipur da hojik thokliba irang ase loisinduna mahausa ki punsida henjelaklaba matungda India lengak ki maikai Anouba government ama sembagi apamba lai haire ningsingba yabadi BJP ki MLA Thoksam Radhesamna losinguna tongan ba MLA singa haukiba me thada Manipuri governor Ajoy Kumar Bhala ga unaruraba matung miyamna athuba matamda Manipur popular government ama semna ba demand tawrakliba se mari lenana governor ga unabadu da Anouba lenga semna ba MLA masing suna leire haina phongdok lamki haina pawmising da phongdokiba laikhrabani adubu ngasi phawo Manipur da Anouba lenga ama semna ba BJP ama BJP ga Minariba political parties singe MLA singna tangka kaya thona ngasi phabo hona riba sida kuki gi lairiba MLA sing yawba leiba miyamna uba amadi taba laitre hauju Manipur State Assembly suspended animation da thamduna India lenga na Manipur da president role thamduna lenga paiba tha mari henjelakle Manipur State Assembly ki lairiba sid home force gi manung da MLA ama masagi anabana maram oiraga laikhidabadagi MLA yankai mapa laiduna MLA amagi sid ama hangduna lairi haidi Hanuman Mandir da San Assemble langsilobagi wathok thokle Assam ki Dubri da Chief Minister Himanta Biswa Sarmana shoot at side order tawkhre thasagi tare talebak sinma thungna pangthok nakibagum Assam da su Eid ul Adha gi thoram mahausagum pangthoki adumoinamak thoram adugi mangoinana Assam gi Dubri da leiba Hanuman gi mandir amada sakhangdaba mioi kharana San Assemble langsilambagi wahaudagi mafam adu da leminarakliba phurup masel gi marakta chaunu unkhanarakpadagi Dubri da law enforcement official sing da karigama kanglop masel gi marakta thohaning da thodok sing thohannaba honaraklabadi aduga mamiyo sing adubu laksinaba shoot at side ki order pire haina Assam ki Chief Minister Himanta Biswa Sarmana phongdokre wafam ase ngarang Chief Minister Sarmana mahaki social media platform X da iduna post tawrakhibani mahana hai thodok adugi matungdagi mafam adu da phurup ani gi marakta unkhanaba thorakpadagi hakthengna satuna yengselure aduga mafam adu da lebak ki official sing da laisang namgar amadi lining ga mari lenaba asengmo singbu akai atoi thohalaknaba honarakpa miyoising gi mathakta zero tolerance ki thosel paikhat kadabani aduga Dubri gi thodok adu chenaba sing amata lemna tharoi haiki thodok adu gi matungda amuhana thoholoidabani haibaga loinana kariguma mathau taraklabadi Hanuman gi laisang adu ahing nungthel khaktana ngak senbagi thabak lokholagani haina suphong dorakre thodok adu dagi mafam adu da leminari bakalok masel gi marakta yengthinarakpadagi Hindu gi laisang sing amata tholakpa yabagi signaba leiraklibani Mioi ama mafam khangkidre wangoi assembly constituency gi manung sanba pawbite mayai lekai dagi haksangi phibam da miyam ga mimanadraba Sesam Abdul Kadir Elias Asauba sahi kungamapan apokpa Sesam Abdul Zalim haireba mioi asi thasi gi taragi numidang pung 13 tarakpada yumdagi thokibadagi mafam khangdre hari thodo asigi matangda miyam gi mifam pangthoktuna Joint Action Committee Against the Missing of Sesam Abdul Kadir kauba JSM semkibaga loinana mahaki matangda wangoi police station da missing report ama file tawkre hairi police ki maikai dagi su ngasi phawbugi manungda mahaki khungul ligani haibagi thajaba pirakre adubu karigumba hayeng phawbugi manungda mahaki langla langjal puthok pidrabadi JSC na CSO club organization amasung organization single loop singa khusamnaraga democratic oiba khongjang sangsilagani hairi wafam asi JSC ki convener Sesam Hesamudina phongdokhibani Black box phangkre Ahmedabad ki Sadar Vallabhbhai Patel International Airport tagi hek paikhalakpa kai khraba London tana paigadaba Air India ki flight number AI171 ki flight data recorder black box ngarang phangba ngamkre sagol senomita thokiba mioi saniga nifumato shikiba laibak thiba thodo adu thokraba matung pung kunmari gi manungda RJ Medical College ki hostel building oigani thajanariba building amagi matondagi Boeing 787 at ki black box adu phangba ngamkhibani black box phangba ki wafam adu somlai hairaduna Aircraft Accident Investigation Bureau
AAIB na thokpa serolam hai building adugi yumthaktagi black box adu phangba ngamle Magni Nagar ki plan kai ki bama phamadu da kaya toy marakta black box adu phangnaba sathakhiba operation adu araiba oikide black box phangkhiba sina thodok adu ki matang da thijinbada yamna hena mateng oiragani hairi Civil Aviation Minister Ram Mohan Naidu na social media X da thagalakpo post high flight data recorder black box adu laibak thiraba thodok thokham adu dagi pung 19 gi manungda phangba ngamkhibani masina thodok adu thijinbagi yamna maru oiba khongtang ama oiragani thodok adu ki matang da thijinbada yamna kanaba Investigators singi matungina black box asina flight adugi aroiba mikop adu phawgi maruiba data sing soidana khanghalagani khanghaudana flight adu control tawba ngamkhidabano haibadu mafam khangdokpa ngamlagani thodok adu da laikhidraba singi marakta hanagi Gujarat ke Chief Minister Bijoy Rupani yaukhebaduna thodok adu ki matangda thijenba adu da leiba sina ahenba mieng thamlakle AAIB na plan kaiba adu expert team sing thajinduna mapung phana thijenba ki thabak sathaba haukrabani team sing adu Gujarat lenga ki official ni phuna mateng pangli madugi mathakta Ministry of Civil Aviation na kopna yengsinba ga loinana inquiry ki thabak thujin handuna awaba nanglaba singi imung manungda update sing thanaba thabak lokhalli forensic team na device adu yengsinba haukeba ga loinana expert sing na high flight data adu karigomba asoi angam yaramdaba tarabadi flight adu kaigadaba aroiba second phawbugi akopo wafam sing adu khang Bangangani hairi Nakalamaromda Air India ki Boeing Dreamliner Kudimakta safety inspection Sathanaba order thokre Air India ki flight AI 171 Ahmedabad airport ki paikhatpada ngairingai airport ki panglap laptana kai khraba matung ngarang India Civil Aviation Minister na India ki Boeing 787-8/9 flight haina khanaba Boeing Dreamliner singha safety inspection Sathanaba order thokre Directorate General of Civil Aviation ki order ki matungina safety inspection sathagadoriba si Boeing Dreamliner sing asige safety report review tawna bani hairi Gen X engine panba Air India ki Boeing Dreamliner plane singna safety inspection sathagadoriba sige manungda fuel parameter monitoring amadi masiga mari lenaba system check cabin air compressor electronic engine control system engine fuel driven exchanger operational amadi oil system hydraulic system amasung take off parameters sing check tawgadori hairi hairiba sing asigi mathakta sayol ani manungda Boeing Dreamliner singi power assurance check tawduna flight control inspection supang thokadori hairi Ahmedabad ki Sadar Vallabhbhai Patel International Airport ki paikhalaga residence doctor singna leiba hostel ki building amada tasinduna kaikiba Air India ki flight AI 171 adu kumja 2011 dagi commission tawkiba Boeing Dreamliner flight ki ahanba accident ni thogdo adu the flight asi tonglakiba passenger amadi crew yauna leimaida leiramba miyo yauraga yamdrabada chaniga homphumanga sikhre panba yabadi mamang sahida Boeing engineer amana Boeing 787 Dreamliner sing asigi structural integrity asoiba khara leire haina miyamda section 1 thamkiba leikrabani Fire Service ki landline telephone yadre haidi ngarang nungthil pung anirom tarakpadagi Manipur Fire Service ki emergency landline number 101/038524500101 technical problem ayo ngabadagi sizinaba yakidre hairi adobu loisang asigi landline number hanagumna sizinaba yadringai marakta loisang asigi mobile number 8415925200 da telephone tawbiraktuna emergency oiba thodok singi pau pibira o hairi Ukrul gi thosang mihat ki wire fanghana bataksilakle ukrul dagi AX thosang kawa misak ama tamthina halambagi thodokta senaba sing akan baserak pina ba amasung mihat asige case athuba matamda amasung yanaba warep launaba tangkhul naga lok TNL na demand tawri tasarkhul dagi AS sinawngam gi masanapa AS thosang sahini phumanga hunpunggi hamlain khong A block ta leba nupa ase ayung tang hungpung da leba mona workshop ta mechanic oiba Abisudin gi kada mamang thagi kungani toida hatok laga thamlambani laikhidrabat thosang ukrul gi tasar khulda leiba T Cement Government Lower Primary School da oza oibani ukrul da leiba TNL gi office da pawmi singa unaba amada tangkhul nagalong gi president Sbat Basumna phongdokhibada thosang gi mihat ki thijinbagi thabak chathari Abisudina victim asi hatpani haibagi maras yazare workshop ki mapu monasu hatpada chenai Abisudina thosang bu mangakta thangna lelaga hatpani aduga
ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯣꯅꯥꯅ mastermind oibani monagi mamangi criminal history su case asiga mari lena tholakle maramaduna mari lena bo authority na thijenbagi thabak hena kansinna tawbiyo maduda TNL na suma pung phaba mateng piduna logical oiba warosin ama porokhan-gani mihat asida senari ba khudimak bail piduna akan basera phanghan-gadabani marak sida laikhidraba thotsang na mahaki imung pubana government na matik saba excressia compensation pibiyo loinana government ki chanaba thaba ma imungi miyoi amada pibiyo mihat asigi matungda TNL na non local singna TNL ki jurisdiction manungda leibada mapung phaba verification sathagadabane loinana local community na su section na thijilaga matungda lehanaba khanghanba laikhre lakleba jun 15 dagi TNL na non local sing verification tawbagi thabak satharagani masina district sta pamda pathodok sing thokpa hantagani haina su smart basam na phongdokhe plan kaibagi thodok malem gi thakta thijingadabane haina okram ibobina phongdokre international paigada flight kama paikhat ki minute 5 ringida matau karamna engine animak fail oiraga crash tawkibanu haibase malam gi thakta thijingadabani haina CLP leader okram ibobina phongdokre ibobina wafam asi Ahmedabad ta plane kaibagi thodokta laikhidrabi thawbal awang laikai degi ngan thoi sharma kongrai lakpam sahi kun ga mathoi gi yomda hak thengna na satuna imung manunggi awapada saru gyaraduna phongdokibani Hanagi CM asna makhatana hai yamdrabada pung Nepal henam faigadaba international flight ama paikhat kiba minute ama phawba phadringai amadi leimaidagi foot satru fana paikhatringai da crash tawba haibasi thamoi sokna nungaite expert makti nate adubu international flight ama oibana yamna sexy lamgani loinana engine ama fail oirabasu engine ama mo sinnaba yaramgani khalli adubu matau karamna paikhalakpada ngairingai da double engine anima fail oire haibasi expert ama tapana thoidokna comment pining de malam gi thakta thijina ninge thodok asi India government amadi malam gi thakta investigation tawduna kamdongna thodok asi thokibano haiba adugi marik chumna thijana ninge haike Manipur COVID positive case manga sukre health directorate na COVID ki akan ba section thorang ki alokhat kre ngarang Imphal East mioi ama aduga Imphal West mioi ani COVID positive oiba thena ki bagaloina na thasagi amadagi ngarang phawda Manipur COVID-19 positive case manga sukre Directorate of Health Service na akan ba section thorang se lokhat kre Health Directorate Government of Manipur na thadorpo serolamada Manipur zone amadagi ngarang phawba mioi kunthra taruk ki sample test tawbada mioi manga COVID-19 positive oiba thengnare ngarang phangkiba test ki result da Imphal East gi mioi ama amasung Imphal West gi mioi ani positive oiba thengna kibane positive oirba patient manga gi manungda mari di home isolation da leibani haukiba pungkun mari asigi manungda discharge tawbagi amadi referral torokpagi report leite ngarang phawbada oirba COVID-19 gi phiba Manipur gi oina Bishnupur district gi mioi ama Imphal East gi mioi ama Imphal West gi mioi ahumne ngarang gi oina mioi 15 test tawbagi manungda mioi ahum positive oiba thengna kibani ngarang phawbada punna mioi kunthra taruk ki sample test tawkre test asi tuan tuan moongda haibadi RT-PCR TrueNat CBNAAT rapid antigen test tawkibani report asina makha taraduna kumja 2020 dagi ngasi phawbada Manipur COVID-19 gi case lakh amaga lising ni phuga sumna ni phumanga gi case laikibagi manungda mioi lakh amaga lising kunthra taret sanipan maudraund na phaduna hospital dagi discharge tawkhe duga punna mioi lising aniga samaga ni phumapana COVID na maram oidun laikidre Manipur COVID-19 case hengalakpuna maram oiraga Directorate of Health Service na su akan ba section sang lokhat kre COVID-19 control tawna baga mari lenana tongan ba committee khaidokpaga loinana team gi leader sing hapkhiba loinana atai mari lenaba official amadi staff sing su team gi members sing oina thamkhre committee sing asigi team leader sing gi office medical directorate ki office ta leibaga loinana team sing na nomada yamdrabada amutang oirabsu unaduna leiriba COVID ki status amadi tawdaba thabak sing gi matang da wakhanagani multi team natraga interdepartmental coordination gi wafam lakwa matamda health directorate ta report tauna basu khagan khre DNA test ki damak laikhidrabi nganthoi gi message sing Ahmedabad ta chatkre nahan Ahmedabad International Airport manakta plane kaibi ki thodok ta laikhidrabi plane adugi crew member kongbai lakpam nganthoi gi haksang masak khangdoknaba DNA test tauna ba laikhidrabi pokminaba message ke Gitanjali amasung cousin sister Dr. K Budi Sharma Ahmedabad ki damak ngarang Imphal thadokre mari lenabo authority na DNA test taunaba imung manung gi mioi lakna ba khangalakpadagi laikhidrabi khongbai lakpam nganthoi gi message Gitanjali
amasung cousin sister Dr. K. Budi Sharma Ahmedabad kidama ngarang Imphal thadokibani makhoi ani Delhi phawba pairaba matung mafam adudagi amuk Ahmedabad ta chatkadabani haidi panba yabadi plane kaikhiba mafam aduda nganthoi cousin brother ama ngarang dugi mafam aduda thungduna leikrabani mahaksu Tata Group of Company gi makhada thabak tawriba miyoni haidi Thailand ki New Delhi tamna pairakpa flight amagi manungda bom yaure hairakpadagi mamai leiduna amuk halakre haidi Ahmedabad plane crash thokibada ngairingida ngarang Thailand ki Phuket tagi New Delhi tamna pairakpa Air India atopa flight amasu flight manungda bom leire haibadagi mamai leiraktuna Thailand dagi Phuket International Airport ta amuk emergency landing tawkhre haidi Reuters ki paw paladuna Hindustan Times report tawrakibagi matungina passenger chamaga yankhai taruk tongba Air India flight 379 asina Thailand ki Phuket International Airport tagi ayuk pung mapan makai tabada paikhalaba matung cruising phase yorokpa flight aduda bom leire haina security alert phangbadagi pilot na mamai leiraktuna Phuket International Airport ta amuk landing tawki haidi airport ta passengers sing adu akanaba security ga loinana plane adudagi lautholaba matung thiba humbagi thabak chathabada bom leiramba thengna khide loinana bom leire haina phondorakiba passenger adu wahang pahung chathaki haidi Lamdam asigi khulai paiba group singi mathakta pak sauna operation chathanaba thorang paikhatpa hore haina report tawrakli Hojik lamdam asida tholbe irang asigi warosinama puraknaba Bharat lengaki maikaidagi lakholakpa khongthang ama oina maitai amadi kuki singi marakta thokriba irang asida yaureba khulai paiba group singi mathakta hena pak sauna operation chathanaba thorang paikhatpa hore haina India tudigi report amana haidi report asina hai lamdam asida thokriba irang asigi warosin puraknaba maikai animakta wari sanaba mathau tai adubu muknaba leiriba maikai animakta khulai paiduna leiriba makai wari sanabada warosin purakpa amade lamdam asida thokliba irang asi laksinaba khulai paiba sing phagatpa mathau tabana center lengaki pautak mutungina state asigi mafam singda asobu operation ama chathanaba thorang chatharakpa oiramba yai hairi panba yabadi state asida president rule thamkraba matung security force da singamadi tampaki mafam kya da paksana operation chathaduna khulai kya phagatpa galoinana Manipur governor Ajay Kumar Balana security force gi lakhiba amade niyam lana pailibu khulai sing pikhalaknaba tangkak ani ahumlak thokna matam pibadagi tonga police station sing da khulai kya surrender tawrakhiba leikrabane loinana jahi asigi February 19 ta arambai tengol na pairamba nongmai yauna khulai sing ahanba Manipur rifles da khusinnakiba leikrabane ningsingba yabadi CBI na arambai tengol gi Assam kanan phakibagi mayokta hojik lamdam asida miyam gi khongjang ihau changsinba leptre ATM amadi miyam na changsin kiba khongjang aduga mari lenana hana gi chief minister nongtamba bilen amadi rajya sabha gi MP leishamba sana jawba anibu Union Home Minister Amit Shah na kauraktuna tangkak ani thokna Delhi da unaduna wari sana kiba su leikrabane Churachandpur amasung Mizoram ga phaunariba Guite Road sembal lusendabana miyam ware Churachandpur amasung Mizoram phaunariba Guite Road ase haukiba sahi 13 ki matam asida ningthina sembidabana nongju thagi matam asida amuka hena miyamda khudong chataba mayoknare haina Zomi Economic Planning and Development Agency ki maikaidagi pendaba phongdorakle sanglaba sahi kya lambi asi semdana lakibaga mari lenana haukiba June 3 amasung 5 da New Delhi da lup asina NHIDCL ki officers singa unaduna lambi atoba matamda semba hauna bataksinba laikre wari sanakibadda NHIDCL gi maikaidagi lambi asi semnaba major products ki Bhopal da base tawba AK Sibari Infrastructure Private Limited kauba Anouba agency ama appoint tawre habagi pawdi leide adubu haujuk phawba lambi asi semba haubagi thabakti haudri hayaduna atoba matamda lambi asi semnaba mari lenaba singda taksilakle